tahuro tahugaba tahuro khanogaba khanhoro ngai hasang nungai thusi SMS isay program Diamond FM Radio da tare bayo Thauram tabiribasingbu pungpham asida adomna tabiningbduna khanbirakpa isai amadi wahang pakhum thauram asiga loinana Pusparani Laishram amadi Nirmala Thangjamanina khurumjari Thauram asida sinajariba mobile number amuktang ningsingjagi 8119071110 amuktang ghana 8119071110 hariba number asida ikoina hangjagadawriba wahang asigi achumba paukum pibiraknaba nolukna ningsingjari ngasigi ahanba isai lokhatpiyo ngasigi laibak pharaba ahanba isai asi hairok bazar dagi bimol Premabati Sarita Laija Puja loinana Diamond Radio taminariba mayam pumna maka taminajage haiduna Yaripok Thambalno film asidagi Nongmaithem Pahali amadi Yansembam Bilasini ani puna sakminariba isai nungsi charong chumbi haina sehauba isai asi tajaningi haiduna khanbirai Thagajari yamna fajaraba isai makhanbirakba ngasigi ahanba wahangda What is the currency of Saudi Arabia? Saudi Arabia gi currency asi karino wahang asi amuka na ningsingjage Saudi Arabia gi currency asi karino wahang asi gi achuma paukum 8119071110 hariba number asida achuma paukum bibiraknaba noluna ningsingjari isai khudol tamjage Yaripok Thambalno film sidagi Nongmaithem Pahari amadi Yansenbam Bilasini ani puna sakminariba Bijendra Kumar Saramagi mayekta Nongmaithem Pahari masamangna sairang isai nungsi charong sumbi khudolgi ahanba oina mayam puna taminasi isai khudol tamjage Nuraile macha pakhang thawai oiri Nungsi charong thumbi miri macha oiribi loidam karinonda singena tumoina pakhuna pangalani Nungsi sarong sumba sabi thanglen pamuba korau karinonda sala paminarumda kaidong saba phangani Bang ipak la lilansi manjana tum hinjaragi yang daula makhang dabu pundo pinu nanabu Nuja nungsi ire ai lelei hoi na hinjariba lai jai khanglak la basu thado pinu pakhang nei bu ai bang
이래야이다 렘레이 오이나 힘저리바 라이저이 깡락라바수 타도핀 파큰 아이부 Sakapam buti rusi khari lagu gyanabu sigla oina pairasi Oh nongol koro ahang bada sakapam buti rusi Thawai re ani rusi khong nang ai pai mi ngasi thangana Lati manglay bakta Pai nasi tufangana Lati manglay bakta Nusi charong tumbi Migi macha oi ribi Loi dam karinona Sinir na tumoy na Pakhang na pangalani numsi sarung sumba sabi thanglen pamuba horau karinonda sala phaminarumda kaidong saba phangani hangjaki bo wahang sigi thorama sigi ahan boina Saudi Arabia gi currency asi karino hain hangjawni wahang asigi achumba paukhum real achumba paukhum bibirak pamiyosing minglau thokchage Jawat hangul dagi thagachari hainingai laitana Jamsan Thoksom Sajida Sangayom Fam Bisorjit Nepra Dipak Ningthauja Hairok Bazar Mani Kaksing Babani Thoksom Khangabok Me Laikai Lokendro Ahong Sangbam Saikhom Maheshwari Khangabok Napoleon Thoksom Khangabok Tagi Thagachari Angelina Waikhom Bimol KS Hairok Bazar Dagi Thagachari Haningai Laitana Boris Ahong Sangbam Salungpam Dagi Paramjit Moirang Nita Konsham Yuvraj Singh Takhel Dagi Thagachari Haningai Laitana Abdul Karim Jinglem Baluang Larik Yangbam Laikai Achaw Waikhom Rafiq Ahmad Rosan Laishram Khangabok Santi Andro Dagi Malem Nganbi Langatel Maning Laikai Gitanjli Khangabok Cherapur Thagachari Haningai Laitana Langam Khagempli Achumba Paukhum Pibirakpa Thagachari Thagachari Haningai Laitana Achumba Paukhum Pibirakliba Singh Mathangi Ishay Lokhatpiu Mathangi say asi Ningthem Night film asidagi Naubogi Khonjel da sakliba ishay Punsigi ahanba nungsiba Kauwe khaluba mikupta Asumna sehoriba ishay asibu Tabiningduna khanbirakliba Khangabok dagi Jarama Adongi say kudol tamjage Mathangi wahang lokhatpiu Thagachari Ishay Fajaraba Ishay Makudol Tamdringai Gi Mangoinana question hangjage India Madi Pakistan Gi Marakta Task and Agreement Chain Taunaki Bachahi Edu Karamba Chahi Dano Wahang Asia Muktanga Hananing Singjage India Madi Pakistan Gi Marakta Task and Agreement Sign Taunaki Bachahi Edu Karamba Chahi Dano Wahang Asigi Achumba Paukhum 8190711110 Hariba number Ashida Achumba Paukhum Baby Raknaba Nolona Ning Singjari Adomna tabiningduna khanbirakliba KSS Kishore Kumar gi mayekta Gopina Sairangba Ningthem Night film asidagi Naubogi Khonjel da sakliba ishay Punsigi ahanba nungsiba Kauge khaluba mikupta Taminasi Say mayek hek sa aba nang adum thawada Punsigi ahanba nungsiba
ꯁꯤꯟꯅꯗꯅ ꯂꯨꯍꯣꯡꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯩꯅ ꯉꯁꯤ ꯊꯣꯛꯂꯛꯏꯁꯦ ꯌꯨꯝꯗ ꯆꯪꯉꯔꯣꯏꯅ ꯊꯣꯛꯂꯛꯑꯕꯅꯤ ꯑꯩꯕꯨ ꯄꯨꯔꯒ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯣ Masitan aigi apamba Nangi nungai ba uraga Thamoigi apimba oi jage Bibiyu ko janavi nangna masitan aigi apamba Ningtian, nang sukses choy ng power ni. Yung ay gina, matang na kaduri ba film yam siya. Nang na, growing sala ni. Hangjaki wahang India amadi Pakistan ki marakta taskan agreement sign tawnakiba chahi adu karamba chahi dano haina hangjawani wahang sige chumo paukum 1966 chumo paukum pibirak pamiyo sing minglaw toksaki Jameson Toksom Angelina Waikom Bisorjit Nepranita konsam sajida sangayong fam Nicholas nong Maikong Manikaksing sumnang dagi thagat chari haningai leitana Rosan Laishram achaw Waikom Difak ning Tauza Hairok Bazar Yubra Singh Takhel Babani Toksom Kangabong Mayay Laikay Baramzit Moirang Thagapchari Susila Karem Bikok Achumba Paukom Pibirak Pachinglemba Luang Larik Yang Bam Laikay Rafiq Ahmad Binaroma Jiribam Boris Ahong Sangwam Salong Fam Dagi Thagapchari Saikom Maheshwari Langam Nong Maykapam Umarani Kaksing Thagapchari Gitanjali Kangabok Cherapur Jawat Hangul dagi Rahul Naurem Thagachari Haningai Laitana Achumba Paukom Pibirak Libasing Haningai Laitana Thagachari Matangi Isay Lokhat Piyo
ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯏꯁꯩ ꯑꯁꯤ ꯏꯆꯝ ꯆꯝꯅ ꯐꯤꯂꯝꯁꯤꯗꯒꯤ ꯃꯦꯅꯀꯥꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤꯅꯤ ꯑꯩꯒꯤ ꯊꯋꯥꯏ ꯅꯪꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯅ ꯁꯩꯍꯧꯕ ꯏꯁꯩ ꯈꯟꯕꯤꯔꯛꯂꯤꯕ ꯀꯧꯀ꯭ꯔꯥꯛ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯐꯤꯂꯤꯞ ꯃꯉꯥꯡ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯇꯥꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯁꯩ ꯑꯁꯤ ꯇꯥꯃꯤꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯤꯔꯛꯄꯅꯤ ꯂꯣꯏꯅꯅ ꯏꯁꯩ ꯈꯟꯕꯤꯔꯛꯄ ꯃꯇꯝꯗꯁꯨ ꯏꯁꯩꯒꯤ ꯁꯩꯔꯦꯡꯕ ꯑꯃꯗꯤ ꯁꯩꯔꯥꯡꯕꯁꯨ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯞꯄꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯐꯤꯂꯤꯞ ꯃꯉꯥꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯉꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯍꯪ ꯂꯧꯈꯠꯄꯤꯌꯨ ꯉꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯍꯪꯗ ꯂꯧꯈꯠꯆꯔꯤ ꯁꯍꯥꯔꯥ ꯗꯤꯖꯥꯔꯠ ꯐꯥꯎꯗꯨꯅ ꯆꯦꯟꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯋꯥꯍꯪ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯁꯍꯥꯔꯥ ꯗꯤꯖꯥꯔꯠ ꯐꯥꯎꯗꯨꯅ ꯆꯦꯟꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ 8119071110 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯅꯕ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯏꯆꯝ ꯆꯝꯅ ꯐꯤꯂꯝꯁꯤꯗꯒꯤ ꯃꯦꯅꯀꯥꯅ ꯁꯛꯂꯤꯕ ꯏꯁꯩ ꯔꯥꯁꯃꯅꯤ ꯈꯨꯟꯖꯥꯝꯕꯒꯤ ꯃꯌꯦꯛꯇ ꯖꯤꯇꯦꯟ ꯈꯥꯏꯗꯦꯝꯅ ꯁꯩꯔꯥꯡꯂꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯅꯤ ꯍꯥꯏꯅ ꯁꯩꯍꯧꯕ ꯏꯁꯩ ꯇꯥꯃꯤꯟꯅꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤꯅꯤ ꯑꯩꯒꯤ ꯊꯋꯥꯏ ꯅꯪꯒꯤ ꯊꯋꯥꯏꯒꯤꯅꯤ ꯑꯩꯅ ꯀꯞꯆꯕꯁꯨ ꯅꯪꯒꯤ ꯋꯥꯈꯜꯗꯅꯤ ꯑꯩꯅ ꯅꯣꯛꯆꯕꯁꯨ ꯅꯪꯒꯤ ꯋꯥꯈꯜꯗꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯥꯡꯂꯕ ꯃꯥꯂꯪꯗꯁꯨ ꯅꯪꯒꯤ ꯁꯛꯇꯝꯅꯤ ꯆꯤꯛꯂꯕ ꯃꯇꯝꯗꯁꯨ ꯅꯪꯒꯤ ꯃꯩꯆꯥꯛꯅꯤ ꯍꯥꯡꯂꯕ ꯃꯥꯂꯪꯗꯁꯨ ꯅꯪꯒꯤ ꯁꯛꯇꯝꯅꯤ ꯆꯤꯛꯂꯕ ꯃꯇꯝꯗꯁꯨ ꯅꯪꯒꯤ ꯃꯩꯆꯥꯛꯅꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯏ
hangzakiba wahang Sahara desert fauduna jenba turel adugi maming kari kawi haina hangjabani wahang asigi asumba paukum Nil Turel Nile River achumba paukum pibirak pa di pangning thauza hairok bazar Nicholas Nongmaikong Jameson Toksom, Babni Toksom, Bisorjit Nepra, Sajida Sangayom from Jotin, Ukhongsang, Saikom Maheshwari Mani Kakching, Rosan Laishram, Tagachuri Lokendro Ahong Sangbom Napoleon Toksom, Boris Ahong Sangbom, Susila Karimbikok, LC Maitei, Langam Nong May Kapam, Kagemplay Fantak, answer gi matung da ming adum ibiro aduga space pi da bida ekoi na pa bada nungai janaba thagachri hania leitana Paramjit Moirang Angelina Waikom Nita Konsam Rafiq Ahmad thagachri Jinglem Baluang Bimol Case Herok Bazar Boysing Okram yam sangna answer pi bagisu kitang thoidok ta brana kali sa adugi matung da ming adum ibiro Santi ajo waikom Rosandro Nambol dagi thagachari haningai leitana jawad hangul thagachari mathangi shelo khatpiu Mathangi say asi khudi film sidagi Huidrom Pusparani gi khonjel da sakliba isai Punsigi anganba nungsiraba laklaroi matamdo haina sehoba isai asi tajiningi haiduna khanbirakliba Papa Laibung maningdagi Ranjana Sapam Miyoi asina isai asi tajiningi haiduna khanbirakpani Punsigi anganba laklaroi amohana yamna fajaba isai ni yamna emotional oiba puspa hoi tabada yamna nungsiba fawba haukiba bu ningsinghan ba haiba tare ko hoi mathangi wahang lokhat piu isai sutami mathangi wahangda Prithibida khwaidagi chang yamna wangna nong chuba mafam asi karamba mafamno wahang ase amuktang hana ningsingjage Prithibida khwaidagi chang yamna wangna nong chuba mafam asi karamba mafamno wahang asigi achuma paukum 8119071110 hariba number asida achuma paukum pibiraknaba nolungna ningsingjare wahang asiga loinana adomna khanbirakliba khudi film sidagi Huidrom Pusparani gi khonjel da Punsigi anganba nungsiraba laklaroi matamdo haina sehoriba isai Reskisa Okram gi mayek da Tony Ahibamna sairang baisai ni taminasi laklaroi matamdo amuk hanna punsigi anganba nungsiraba laklaroi matamdo amuk hanna nangi nungsiwari
Pokhuding na famda yedlaroy hanna punshigi anganba nushirawa lagleroy matamdo amuk hanna punshigi anganba nushirawa lagleroy matamdo amuk hanna nangi aigi nushiwarida mipum khoding nakalak na sona kibani nangi aigi nushiwarida mipum khoding nakalak na sona kibani Hangjakibo hang Prithibida khwaidagi changyam wangna nong chuba mafam asi karamba mafam no haina hangjabani wahang asigi achama pakum Mausnaram in India achama pakum bibirakpa sajida sangayam fam Jameson Thoksom thagachari hani ai leitana babani Thoksom Mani Kaksing chumnangdagi thagat Nicholas Nongmaikhong Rosan Laishram Jotin Ukong Sang Bimol KS Hairok Bazar Deepak Ningthauja Hairok Bazar Jinglem Baluang Lairik Yengwam Laikai dagi Thagachari Yuvraj Singh Takhel Langam Nomai Kapam Umarani Kaksing Nita Konsum Susila Karembiko Dolly Nomaitem Rafiq Ahmad Bishorjit Nepra Kumarjit Wangzing dagi Thagachari Achawaikhom Nasir Hussain Moizing Khangabok Moizing Khongkok dagi Thagachari Angelina Waikhom Thagachari hani ai leitana chuma pa kum pibirakpa Thagachari mayam pumnamak ngasigi makha tarakpa isaida khanbirakliba isai asi Raja film sidagi Dinesh amadi Sarita ga Zamir ani puna sakminariba isai thamoi nungda Takhre nangi nungsi saktam haina sehoba isai asi tajaningi haiduna khanbirakliba Khongjom Khebachingdagi Mutum Achaubi Tabining basingi ming hapidai Biken Santi Ibomcha Thoi Maingau Amarjit Tomba Lairik Khombi Loinana Irengbandagi Tombi amadi Abesana Mioi Singh asiga isai asi taminajage haiduna khanbirai mathangda wahang lakhotjage Prithibida khwaidagi saw mafam asi karamba mafam no wahang asi amuktanga naningsingjage Prithibigi khwaidagi saw mafam asi karamba mafam no wahang asi ge chuma paukum 8119071110 hariba number asida chuma paukum bibiraknaba nolokna ningsingjari Adomna khanbirakliba Raja film sidagi Dinesh amadi Sarita ga Zamir ani puna sakminariba thamoi nungda takhre nangi nungsi saktam haina sehoba Homendi Waigi mayekta Suraj Goswami amadi Surchandra ani puna sairangliba isai khudol tamjage mayam puna nuaina taminashi
ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯁꯥꯕ ꯃꯐꯝ ꯑꯁꯤ ꯀꯔꯝꯕ ꯃꯐꯝꯅꯣ ꯍꯥꯏꯅ ꯍꯪꯖꯕꯅꯤ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯖꯤꯖꯤꯌꯥ ꯂꯤꯕꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯖꯤꯖꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯃꯤꯡ ꯂꯥꯎꯊꯣꯛꯆꯒꯦ ꯄꯨꯁꯄꯥ ꯍꯪꯖꯔꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯖꯗ꯭ꯔꯦ ꯃꯊꯪꯒꯤ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯏꯁꯩ ꯂꯧꯈꯠꯄꯤꯌꯨ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤꯕ ꯏꯁꯩ ꯑꯁꯤ ꯍꯤꯌꯥꯏ ꯂꯩꯃ ꯅꯤꯉꯣꯝꯕꯝꯅ ꯁꯛꯂꯤꯕ ꯏꯁꯩ ꯃꯐꯝ ꯈꯨꯗꯤꯡ ꯂꯩꯔꯝꯃꯤ ꯅꯈꯣꯏ ꯍꯥꯏꯅ ꯁꯩꯍꯧꯕ ꯏꯁꯩ ꯈꯟꯕꯤꯔꯛꯂꯤꯕ ꯏꯔꯦꯡꯕꯟ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯑꯣꯀ꯭ꯔꯝ ꯕꯤꯅꯇꯥ ꯏꯁꯩ ꯑꯁꯤ ꯇꯥꯖꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯈꯟꯕꯤꯔꯛꯏ ꯁꯤꯒꯤ ꯑꯔꯣꯏꯕ ꯋꯥꯍꯪꯗ ꯀꯔꯝꯕ ꯆꯍꯤꯗ ꯋꯥꯔꯜ ꯋꯥꯏꯗ ꯋꯦꯕ ꯑꯁꯤ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯈꯤꯕꯒꯦ ꯋꯥꯍꯪ ꯑꯁꯤ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯀꯔꯝꯕ ꯆꯍꯤꯗ ꯋꯥꯔꯜ ꯋꯥꯏꯗ ꯋꯦꯕ ꯑꯁꯤ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯈꯤꯕꯒꯦ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ 8119071110 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯅꯕ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯋꯥꯍꯪ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯁꯨꯅꯤꯟ ꯃꯩꯇꯩꯒꯤ ꯃꯌꯦꯛꯇ ꯔꯥꯖꯨ ꯃꯨꯇꯨꯝꯅ ꯁꯩꯔꯥꯡꯂꯤꯕ ꯍꯤꯌꯥꯏ ꯂꯩꯃ ꯅꯤꯉꯣꯝꯕꯝꯅ ꯁꯛꯂꯤꯕ ꯏꯁꯩ ꯃꯐꯝ ꯈꯨꯗꯤꯡ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯍꯥꯏꯅ ꯁꯩꯍꯧꯔꯤꯕ ꯏꯁꯩꯅꯤ ꯇꯥꯃꯤꯟꯅꯁꯤ ꯃꯐꯝ ꯈꯨꯗꯤꯡ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯂꯩꯁꯥ ꯈꯨꯗꯤꯡ ꯃꯇꯨꯡ ꯏꯟꯅ ꯍꯨꯏ ꯃꯐꯝ ꯈꯨꯗꯤꯡ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯂꯩꯁꯥ ꯈꯨꯗꯤꯡ ꯃꯇꯨꯡ ꯏꯟꯅ ꯍꯨꯏ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯆꯤꯔꯣꯗ ꯍꯨꯏ ꯌꯧꯔꯛꯂꯦ ꯈꯪꯍꯧꯗ ꯊꯝꯃꯣꯏ ꯑꯩꯒꯤ ꯊꯣꯡꯒꯥꯗ ꯅꯨꯡꯁꯤ ꯅꯨꯡꯁꯤ
ꯁꯦꯝꯕꯤ ꯍꯩꯕ ꯃꯥꯡꯍꯟꯕ ꯉꯝꯕ ꯅꯨꯡꯁꯤꯕ ꯂꯩꯔꯣ ꯀꯌꯥ ꯃꯔꯣ ꯊꯥꯡꯅ ꯀꯨꯞꯂꯤꯕ ꯁꯦꯝꯕꯤ ꯍꯩꯕ ꯃꯥꯡꯍꯟꯕ ꯉꯝꯕ ꯅꯨꯡꯁꯤꯕ ꯂꯩꯔꯣ ꯀꯌꯥ ꯃꯔꯣ ꯊꯥꯡꯅ ꯀꯨꯞꯂꯤꯕ 이러는가 룩하부터도 눈부나 바라타고 나보나 틀리 따방함 한데 세기바 퉁퉁 날라이 나도 이기는 기제 미터빙레 타고 시디 람라바 낭온다 호이 호이 하이질레게 닝어도 모이는가 이라 통니 떠오르게 랍기다 나바능세 호이 호이 하이질레게 닝어도 모이는가 이라 통니 떠오르게 랍기다 나바능세 Ngasigi aroibada hangjaki wahang asi karamba chahida World Wide Web asi introduce tawkhibage haina hangjabani wahang asigi achuma pakum 1989 achuma pakum bibirakpa lokendro ahong sangwam salungfam dagi dipang ningthauja khangabok dipak ningthauja hairok bazar Saikhong Maheshwari khangabok dagi Bisorjan Nepra Boris ahong sangbam Jotin ukhong sang thagachari Kamal Konthauzam Jawad Hongul dagi Rahul Naurem Khangabok Amarjit Yangkhom Rosin Laishram Khangabok dagi Thagachari Haningai Leitana Achumba Paukum Pibiragli Basing Angelina Waikhom Thagachari Haningai Leitana Amukahana hen hen bali matam ge ta khse ngau na pai na lakanu sidi na ka Thagatsari ngasigi thauram asida saruk yabiraklibassing amadi tabiribasing ngasigidamaktadi adomna SMS ki khuthangda tabiningduna khanbirakliba isai amadi wahang pakumgi thauram loisinjanabagi ayaba mayam pomnamaktagi laujari mathangda lemhauriba isai sing amadi wahang kayaga loinana mathangi numit amada amuk adomna SMS ki khuthangda tabiningduna khanbirakpa isai amadi wahang pakumgi thauram puduna laksage ngasigi oinadi thauram tabiribasingbu amuka hana loisilakpa asida Pusparani Laishram amadi Nirmala Thangjamanina khurumjari तानिंग ताहुरो ताहुगब ताहुरो खनोगब खनहुरो ngai hak sang nungai thusi SMS isay program Diamond FM Radio Hojik tabikre adomna SMS ki kotangda tabiningduna khanbirakpa isaising amadi wahang pakom gi thauram masiba lantokpikibasing Nirmala Thangjam amadi Pusparani Laishram thauram sandoktuna tahanjariba si 91